ꯉꯁꯤꯒꯤ ꯔꯤꯗꯤꯡ ꯑꯁꯤꯗ ꯑꯩꯒꯤ ꯇꯦꯔꯣ ꯗꯦꯛ ꯑꯁꯤꯗꯒꯤ ꯑꯩ ꯀꯥꯔꯗ ꯈꯔ ꯁꯠꯆꯒꯦ ꯑꯗꯨꯗꯤ ꯑꯗꯣꯝꯒꯤ ꯀ꯭ꯔꯁꯀꯤ ꯀꯔꯦꯟ ꯏꯅꯔꯖꯤ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯅꯤ ꯑꯗꯨꯒ ꯊꯥꯖꯕꯤꯌꯨ ꯌꯨꯅꯤꯚꯔꯁꯅ ꯑꯗꯣꯝꯗ ꯁꯦꯌꯔ ꯇꯧꯒꯗꯕ ꯃꯌꯥꯝ ꯂꯩ ꯍꯥꯏꯒꯗꯕ ꯃꯌꯥꯝ ꯂꯩ ꯍꯤꯗꯟ ꯏꯃꯣꯁꯟ ꯃꯌꯥꯝ ꯑꯃ ꯁꯤꯀ꯭ꯔꯦꯠ ꯊꯣꯠꯁ ꯃꯌꯥꯝ ꯑꯃ ꯀꯥꯔꯗꯅ ꯀꯩꯗꯧꯉꯩꯗꯁꯨ ꯑꯣꯏꯗꯕ ꯉꯥꯡꯗꯦ ꯑꯗꯣꯝꯅ ꯄꯥꯝꯖꯕ ꯈ꯭ꯔꯤꯁꯇꯦꯜ ꯑꯃ ꯄꯥꯏꯕꯤꯔꯣ ꯑꯩꯒꯤ ꯈꯨꯠꯇ ꯑꯩꯅ ꯄꯥꯝꯖꯕ ꯈ꯭ꯔꯤꯁꯇꯦꯜ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯦꯃꯦꯊꯤꯁ ꯑꯩ ꯄꯥꯏꯖꯔꯦ ꯑꯗꯨꯒ ꯁꯣꯔ ꯁꯥꯡꯅ ꯑꯍꯨꯝꯂꯛ ꯍꯣꯟꯖꯤꯟꯕꯤꯕ ꯍꯣꯟꯗꯣꯛꯄꯤꯕ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯌꯦꯡꯉꯁꯤ ꯑꯗꯣꯝꯒꯤ ꯀ꯭ꯔꯁꯀꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯑꯗꯣꯝꯒꯤ ꯁꯔꯨꯛ ꯌꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗꯨꯗ ꯃꯥꯒꯤ ꯁꯔꯨꯛ ꯌꯥꯎꯕ ꯑꯗꯨꯃꯥꯏꯅ Hi, this is Sekilayumnam, a certified tarot and crystal healer. ꯑꯩꯒꯤ ꯁ꯭ꯀ꯭ꯔꯤꯟꯗ ꯊꯝꯖꯔꯤꯕ ꯄꯥꯏꯜ ꯑꯅꯤꯁꯤꯗꯒꯤ ꯑꯗꯣꯝꯗ ꯑꯦꯇ꯭ꯔꯦꯛ ꯇꯧꯕ ꯄꯥꯏꯜ ꯑꯃ ꯈꯟꯕꯤꯔꯣ ꯄꯥꯏꯜ ꯅꯝꯕꯔ 1 ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯍꯥꯟꯅ ꯌꯦꯡꯉꯁꯤ ꯄꯥꯏꯜ ꯅꯝꯕꯔ 1 ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯀ꯭ꯔꯁꯀꯤ ꯀꯔꯦꯟ ꯐꯤꯂꯤꯡ ꯀꯔꯤꯅꯣ ꯀꯔꯦꯟ ꯏꯅꯔꯖꯤ ꯀꯔꯤꯅꯣ ꯌꯨꯅꯤꯚꯔꯁꯅ ꯒꯥꯏꯗ ꯇꯧꯕꯤꯌꯨ ꯄꯥꯏꯜ ꯅꯝꯕꯔ 1 ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯀ꯭ꯔꯁꯀꯤ ꯀꯔꯦꯟ ꯐꯤꯂꯤꯡ ꯀꯔꯤꯅꯣ ꯀꯔꯦꯟ ꯏꯅꯔꯖꯤ ꯀꯔꯤꯅꯣ ꯌꯨꯅꯤꯚꯔꯁꯅ ꯒꯥꯏꯗ ꯇꯧꯕꯤꯌꯨ Pile number 1 khande chilnau singko pile number 1 khande chilnau singi adom na crush oiriba misak mioi ase kamaina tawe haba matamda masi masagi oiba hanadagi past ki trauma kidan carry tawraga chatpa male past ki trauma kidan carry tawraga chatpa na maram oiduna habadi adom se magi mamang ta lakpa matam sida kamaina mana adom se ignore tawba habadi ꯃꯥꯉꯣꯟꯗ ꯀꯦꯔꯤ ꯇꯧꯔꯤꯕ ꯃꯥꯒꯤ ꯄꯥꯁꯀꯤ ꯇ꯭ꯔꯣꯃꯥꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯊꯥꯖꯕ ꯉꯝꯗꯕ ꯇ꯭ꯔꯁ ꯏꯁꯨ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯝꯅ ꯈꯟꯖꯔꯤꯕ ꯑꯗꯣꯝꯒꯤ ꯀ꯭ꯔꯁꯀꯤ ꯃꯤꯁꯛ ꯑꯁꯦꯀꯣ ꯇ꯭ꯔꯁ ꯏꯁꯨ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯒ ꯃꯥꯁꯦ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯁꯤꯒꯨꯝꯕꯒꯤ ꯃꯇꯥꯡ ꯍꯥꯏꯇꯥꯔꯒꯗꯤ ꯈꯟꯗꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯃꯗꯤ ꯅꯠꯇꯦ ꯈꯜꯂꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯆꯦꯛꯁꯤꯟꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤda ꯍꯥꯏꯗꯤ ꯃꯥꯒꯤ ꯁꯛꯂꯣꯟ ꯑꯃ ꯍꯦꯛꯇ ꯎꯠꯄꯗꯣ ꯑꯗꯣꯝꯅꯗꯤ ꯈꯜꯂꯦ ꯑꯗꯣꯝꯗ ꯅꯨꯡꯁꯤꯒꯨꯝꯁꯨ ꯇꯧꯏ ꯅꯨꯡꯁꯤꯗꯒꯨꯝꯁꯨ ꯇꯧꯏ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯍꯥꯏꯕꯗꯤ ꯁꯛꯂꯣꯟ ꯑꯅꯤ ꯑꯃ ꯎꯠꯄꯗꯣ ꯃꯥꯁꯦ ꯃꯁꯥꯅ ꯃꯁꯥꯕꯨ ꯐꯖꯅ ꯁ꯭ꯇꯦꯕꯜ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯃꯁꯥꯅ ꯈꯟꯖꯔꯤꯕ ꯋꯥꯈꯜ ꯑꯗꯨꯗ ꯐꯖꯅ ꯁ꯭ꯇꯦꯕꯜ ꯑꯣꯏꯅ ꯂꯦꯞꯄ ꯉꯝꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯕꯗꯣ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯍꯥꯏꯕꯗꯤ ꯃꯥ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯑꯗꯣꯝꯒꯤ ꯋꯥꯈꯜꯁꯤ ꯈꯟꯁꯤꯔꯥ ꯈꯣꯠꯁꯤꯔꯥ ꯑꯗꯨꯃꯥꯏꯅꯁꯨ ꯍꯦꯛ ꯂꯥꯛꯀꯨꯝ ꯇꯧꯕ ꯑꯗꯨꯅ ꯆꯦꯛꯁꯤꯜꯂꯀꯥꯟꯗ ꯑꯗꯣꯝꯒꯤꯗꯃꯛꯇ ꯂꯦꯞꯀꯦ ꯍꯥꯏꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯃꯗꯤ ꯑꯣꯏꯗꯕ ꯌꯥꯝꯅꯁꯨ ꯁꯥꯎꯒꯟꯕ ꯐꯤꯡꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯃ ꯑꯣꯏ ꯃꯉꯣꯟꯗ ꯍꯥꯟꯅꯒꯤ ꯔꯤꯂꯤꯁ ꯇꯧꯕ ꯉꯝꯗꯕ ꯇ꯭ꯔꯣꯃꯥ ꯈꯔꯁꯨ ꯀꯦꯔꯤ ꯇꯧꯔꯤ ꯍꯥꯏꯕꯗꯤ ꯂꯚꯀꯤ ꯍꯥꯏꯗꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯃꯇꯥꯡꯁꯤꯗ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯥꯅ ꯄꯥꯝꯖꯕ ꯃꯥꯅ ꯅꯨꯡꯁꯤꯖꯕ ꯍꯥꯏꯗꯤ ꯀꯅꯥꯒꯨꯝꯕ ꯐꯪꯍꯧꯗꯕꯒꯤ ꯅꯠꯇ꯭ꯔꯒ ꯃꯥꯒ ꯃꯔꯤ ꯂꯩꯅꯔꯝꯕ ꯀꯅꯥꯒꯨꯝꯕꯅ ꯃꯥꯁꯤꯗ ꯍꯨꯟꯗꯣꯛꯄꯤꯔꯝꯕꯒꯤ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯊꯥꯖꯖꯔꯒ ꯍꯨꯟꯗꯣꯛꯄꯤꯕ ꯂꯪꯊꯣꯛꯄꯤꯔꯝꯕꯒꯤ ꯍꯧꯖꯤꯛꯁꯨ ꯃꯥꯒꯤ ꯇ꯭ꯔꯣꯃꯥ ꯑꯃ ꯀꯦꯔꯤ ꯇꯧꯔꯒ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯥꯁꯦ ꯃꯤꯉꯣꯟꯗ ꯊꯥꯖꯕ ꯉꯝꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯏꯚꯟ ꯁꯣꯝꯗꯐꯥꯎ ꯊꯥꯖꯕ ꯉꯝꯗꯕ ꯁꯣꯝꯅꯗꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯅꯨꯡꯁꯤꯒꯨꯝꯁꯨ ꯇꯧꯏ ꯅꯨꯡꯁꯤꯗꯒꯨꯝꯁꯨ ꯇꯧꯏ ꯁꯨꯃꯥꯏꯅ ꯈꯟꯕꯀꯣ ꯄꯥꯁꯀꯤ ꯃꯇꯝꯁꯤꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯄ ꯑꯦꯅꯔꯖꯤ ꯑꯃ ꯑꯣꯏ ꯍꯥꯏꯗꯤ ꯑꯗꯣꯝꯅ ꯈꯟꯖꯔꯤꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯁꯤ ꯑꯗꯣꯝꯅ ꯈꯪꯉꯝꯒꯗ꯭ꯔꯥ ꯈꯪꯉꯝꯃꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯃꯥꯒꯤ ꯌꯥꯝꯅ ꯏꯪꯕ ꯇꯞꯄꯒꯤ ꯁꯥꯏꯠ ꯑꯃꯁꯨ ꯑꯁꯣꯝꯅ ꯎꯕ ꯐꯪꯉꯝꯒꯅꯤ ꯑꯗꯨꯕꯨ ꯆꯞ ꯆꯥꯅꯕ ꯃꯇꯝꯗ ꯃꯥꯒꯤ ꯋꯥꯏꯜ ꯁꯥꯏꯠꯁꯨ ꯂꯩꯀꯣ ꯃꯤꯁꯛ ꯑꯁꯦ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯁꯦ ꯑꯗꯣꯝꯅ ꯎꯔꯝꯕꯁꯨ ꯌꯥꯔꯦ ꯅꯠꯇ꯭ꯔꯒ ꯎꯔꯝꯗꯕ ꯃꯥꯅ ꯎꯠꯊꯣꯛꯇꯕ ꯃꯌꯥꯝꯗ ꯎꯠꯊꯣꯛꯇꯕꯁꯨ ꯌꯥꯏꯀꯣ ꯃꯥꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯃ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨꯅꯦ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯕ ꯀꯥꯟꯁꯤꯗ ꯌꯥꯝꯅ ꯑꯊꯨꯕꯤꯗ ꯀꯩꯝꯇ ꯈꯟꯊꯗꯕꯤꯗ ꯑꯩꯁꯤꯅ ꯀꯔꯤ ꯂꯥꯛꯀꯅꯤ ꯐꯗꯧꯔꯥ ꯐꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯝꯇ ꯂꯩꯇꯕꯤꯗ ꯀꯔꯤ ꯂꯥꯛꯀꯅꯤ ꯃꯁꯤꯁꯤꯗꯩ ꯀꯔꯤ ꯇꯣꯡꯖꯕ ꯌꯥꯏ ꯃꯥꯡꯖꯕ ꯌꯥꯏ ꯀꯩꯝ ꯈꯟꯗꯕꯤꯗ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯃ ꯀꯩꯅꯣꯝꯃ ꯂꯥꯛꯑꯦ ꯍꯥꯏꯔꯗꯤ ꯍꯦꯛꯇ ꯇꯧꯁꯟꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯍꯦꯛꯇ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯛꯄꯒ ꯑꯐꯕꯇ ꯈꯟꯊꯗꯕꯤꯗ ꯁꯠ ꯍꯦꯛꯇ ꯇꯧꯁꯟꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯌꯥꯝꯅ ꯆꯥꯎꯅ ꯂꯣꯁ ꯑꯣꯏꯕ ꯃꯥꯒꯤ ꯀꯔꯤꯌꯔꯒꯤ ꯃꯇꯥꯡꯗ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯏꯚꯟ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯃꯇꯥꯡꯗ ꯑꯣꯏ ꯇꯥꯔꯒꯁꯨꯀꯣ ꯃꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯅꯠꯇ꯭ꯔꯒꯀꯣ ꯃꯤꯒꯤ ꯍꯥꯏꯕꯗꯤ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨ ꯑꯗꯥ ꯈꯪꯗꯕꯤꯗ ꯁꯠ ꯍꯦꯛꯇ ꯐꯤꯡꯅ ꯇꯧꯁꯜꯂꯨꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯗꯒꯤ ꯈꯨꯗꯤ ꯇꯤꯁꯟꯕ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯍꯥꯏꯕꯗꯤ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯕ ꯑꯗꯨꯒꯨꯝꯕ ꯇꯥꯡꯀꯛ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯈꯟꯊꯗꯕꯤꯗ ꯊꯨꯅ ꯌꯥꯡꯅ ꯍꯦꯛꯇ ꯈꯜꯂꯛꯄꯒ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯌꯦꯕꯀꯣ ꯃꯥꯒꯤ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯗꯨꯕꯨ ꯃꯥ ꯍꯥꯏꯗꯤ ꯀꯩꯅꯣꯃ ꯑꯗꯨꯒꯤ ꯃꯥꯏꯊꯤꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯗ ꯁꯣꯏꯈ꯭ꯔꯦꯅ ꯍꯥꯏꯗꯤ ꯏꯀꯥꯏꯔꯒ ꯇꯣꯛꯄ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯃꯕꯨꯗꯤ ꯅꯠꯇꯦ ꯃꯥꯁꯦ ꯍꯥꯏꯗꯤ ꯑꯃꯨꯛ ꯍꯣꯠꯅꯒꯦ ꯑꯩ ꯁꯤꯗ ꯃꯥꯏ ꯄꯥꯛꯍꯧꯗ ꯇꯥꯔꯒꯁꯨ ꯑꯃꯨꯛ ꯍꯣꯠꯅꯒꯦ ꯃꯈꯥ ꯇꯥꯒꯦ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯃꯥꯒꯤ ꯀꯔꯤꯌꯔꯒꯤ ꯃꯇꯥꯡꯗ ꯑꯣꯏꯇꯥꯔꯒꯁꯨꯀꯣ
ꯃꯥꯒꯤ ꯃꯊꯧꯒꯤ ꯃꯇꯥꯡꯗ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯃꯗꯤ ꯑꯣꯏ ꯑꯗꯣꯝꯅ ꯀ꯭ꯔꯁ ꯇꯧꯖꯔꯤꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯁꯦ ꯑꯗꯣꯝꯅ ꯀ꯭ꯔꯁ ꯇꯧꯖꯔꯤꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯗꯣꯝꯅ ꯃꯥꯁꯦ ꯈꯜꯂꯦ ꯍꯥꯏꯕꯁꯦ ꯃꯥ ꯈꯪꯗꯕ ꯅꯠꯇꯦ ꯃꯥꯅ ꯑꯗꯣꯝꯗ ꯎꯠꯊꯣꯛꯑꯝꯗꯕ ꯌꯥꯏꯀꯣ ꯎꯠꯊꯣꯛꯑꯝꯗꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯎꯠꯂꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯣꯝꯗ ꯍꯥꯏꯕꯗꯤ ꯃꯥꯅ ꯏꯟꯇꯔꯦꯁ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯗꯣꯝꯒꯤ ꯀ꯭ꯔꯁ ꯑꯁꯦ ꯃꯥꯁꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯗꯣꯝꯒꯤ ꯋꯥꯈꯜ ꯂꯥꯛꯄꯒꯤꯀꯣ ꯑꯗꯣꯝꯗ ꯐꯣꯡꯗꯣꯛꯁꯤꯔꯥ ꯐꯥꯎ ꯈꯟꯕꯒꯤ ꯃꯇꯥꯡ ꯇꯥꯡꯀꯛ ꯃꯌꯥꯝ ꯑꯃ ꯂꯩ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯄꯥꯁꯇ ꯂꯩꯔꯤꯕ ꯇ꯭ꯔꯣꯃꯥꯗꯣ ꯑꯗꯨꯁꯤꯡꯗꯨ ꯀꯦꯔꯤ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯥꯁꯤ ꯍꯥꯏꯗꯤ ꯍꯦꯛ ꯆꯤꯡꯗꯕ ꯍꯥꯏꯗꯤ ꯁꯤꯕꯨ ꯍꯥꯏꯕꯗꯤ ꯊꯥꯖꯕ ꯌꯥꯕ ꯃꯤ ꯑꯣꯏ ꯖꯥꯠꯂꯥ ꯑꯩ ꯃꯃꯥꯡꯒꯤꯗꯨꯒ ꯆꯞ ꯃꯥꯟꯅ ꯇꯧꯔꯛꯇꯣꯏ ꯖꯥꯠꯂꯥ ꯑꯩ ꯁꯨꯃꯥꯏꯅ ꯈꯟꯕ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯒ ꯑꯗꯣꯝꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯒꯤ ꯃꯥꯒꯤ ꯑꯄꯥꯝꯕꯗꯤ ꯂꯩꯀꯣ ꯍꯧꯖꯤꯛ ꯑꯦꯛꯁꯟ ꯂꯧꯈꯠꯀꯦ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯒꯦ ꯑꯁꯣꯝꯗ ꯀ꯭ꯂꯣꯖ ꯑꯣꯏꯁꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯄꯨꯔꯥ ꯂꯩ ꯃꯥꯁꯦ ꯑꯦꯛꯁꯟ ꯂꯧꯈꯠꯀꯦ ꯑꯗꯨꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯁꯨ ꯄꯨꯔꯥ ꯂꯩ ꯑꯗꯨꯒ ꯑꯊꯨꯕꯤꯗ ꯑꯗꯣꯝꯅ ꯏꯊꯥ ꯊꯥꯖꯗꯅ ꯑꯗꯣꯝꯗ ꯄꯥꯎ ꯀꯩꯀꯥ ꯐꯥꯎꯔꯛꯄꯁꯨ ꯌꯥꯏ ꯍꯥꯏꯗꯤ ꯅꯨꯡꯇꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯣꯏꯇꯥꯔꯒꯁꯨ ꯏꯆꯝ ꯆꯝꯕ ꯋꯥꯔꯤ ꯅꯠꯇꯕꯀꯣ ꯑꯗꯣꯝꯒꯤ ꯔꯣꯃꯥꯟꯁꯀꯤ ꯑꯣꯏꯕ ꯋꯥꯔꯤꯒꯤ ꯃꯇꯥꯡ ꯑꯣꯏꯕꯁꯨ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯃꯇꯥꯡ ꯌꯥꯎꯕ ꯋꯥꯔꯤ ꯑꯗꯨꯃꯥꯏꯅ ꯍꯧꯗꯣꯔꯛꯄꯁꯨ ꯌꯥꯏ ꯀꯩꯅꯣ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯑꯗꯣꯝꯒꯤ ꯑꯣꯏꯕ ꯋꯥꯈꯜꯁꯦ ꯁꯤꯒꯤꯁꯦ ꯃꯉꯣꯟꯗ ꯃꯃꯤ ꯇꯥꯔꯦꯕꯀꯣ ꯋꯥꯈꯜꯁꯦ ꯃꯃꯤ ꯇꯥꯔꯦ ꯃꯥꯁꯦ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯏꯪꯒꯤꯠꯇ ꯏꯅꯥꯗ ꯈꯪꯗꯦꯀꯣ ꯅꯠꯇ꯭ꯔꯒ ꯋꯥꯍꯩꯗ ꯑꯣꯏꯇꯥꯔꯒꯁꯨ ꯅꯠꯇ꯭ꯔꯒ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯑꯣꯏꯔꯁꯨ ꯃꯥꯁꯦ ꯋꯥꯐꯝꯁꯦ ꯌꯧꯍꯟꯒꯦ ꯅꯠꯇ꯭ꯔꯒ ꯈꯪꯍꯟꯒꯦ ꯈꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯗꯤ ꯌꯥꯝꯅ ꯂꯩ ꯇꯧꯕꯇꯕꯨ ꯃꯥꯁꯤ ꯍꯥꯏꯗꯤ ꯌꯥꯝ ꯌꯥꯡꯅ ꯊꯨꯅ ꯇꯧꯒꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯥꯒꯤ ꯑꯦꯅꯔꯖꯤ ꯁꯤꯐ ꯇꯧꯈꯤꯕ ꯍꯣꯡꯈꯤꯕ ꯍꯧꯖꯤꯛꯀꯤꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯦꯅꯔꯖꯤ ꯑꯗꯨꯃꯛꯇꯤ ꯍꯥꯏꯗꯤ ꯂꯩꯇꯦꯀꯣ ꯂꯩꯇꯦ ꯑꯗꯨꯒ ꯃꯥꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯔꯤꯌꯔ ꯍꯥꯏꯗꯤ ꯁꯦꯟ ꯊꯨꯝꯒꯤ ꯃꯇꯥꯡꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯌꯥꯝꯅ ꯈꯟꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯥꯒꯤ ꯐ꯭ꯌꯨꯆꯔ ꯄ꯭ꯂꯥꯅꯤꯡ ꯍꯥꯏꯕꯗꯤ ꯁꯦꯟ ꯊꯨꯝꯒꯤ ꯃꯇꯥꯡꯗ ꯀꯔꯤꯌꯔꯒꯤ ꯃꯇꯥꯡꯗ ꯃꯥꯁꯤ ꯌꯥꯝ ꯀꯟꯅ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯔꯤꯕ ꯅꯠꯇ꯭ꯔꯒ ꯃꯥꯅꯅꯦ ꯏꯟꯚꯦꯁ ꯇꯧꯕꯒꯤ ꯃꯇꯥꯡꯕꯨ ꯑꯣꯏꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯍꯦꯟꯅ ꯒ꯭ꯔꯣꯠ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯏꯁꯇꯨꯗꯦꯟ ꯑꯣꯏꯇꯥꯔꯒꯁꯨ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯇ ꯍꯧꯅ ꯆꯔꯥ ꯊꯥꯕꯗꯣ ꯌꯥꯝ ꯁꯥꯟꯅ ꯍꯥꯏꯗꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯁꯦꯟ ꯊꯨꯝꯒꯤ ꯀꯔꯤꯌꯔꯒꯤ ꯑꯩ ꯁꯤ ꯇꯧ ꯇꯥꯔꯒꯗꯤ ꯁꯤꯗꯩ ꯒ꯭ꯔꯣꯠ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯀꯣ ꯍꯥꯏꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯃꯤ ꯑꯣꯏꯇꯥꯔꯒꯁꯨ ꯃꯥꯒꯤ ꯀꯔꯤꯌꯔꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯗꯤ ꯄ꯭ꯔꯣꯃꯣꯁꯟꯒꯤ ꯃꯇꯥꯡꯗꯅꯤ ꯈꯪꯗꯦ ꯑꯅꯧꯕ ꯄ꯭ꯔꯣꯖꯦꯛ ꯃꯌꯥꯝ ꯂꯧꯈꯠꯄꯒꯤ ꯃꯇꯥꯡꯗꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯇꯧꯕꯒꯤ ꯑꯦꯅꯔꯖꯤ ꯑꯃꯗ ꯂꯩꯔꯤꯀꯣ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯇꯥꯔꯒꯁꯨ ꯃꯈꯥ ꯇꯥꯅ ꯃꯥꯒꯤ ꯂꯩꯔꯤꯕꯗꯨꯗꯒꯤ ꯍꯦꯟꯅ ꯃꯆꯥ ꯄꯣꯛꯊꯣꯛꯅꯕ ꯆꯥꯎꯈꯠꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨꯗ ꯌꯥꯝꯅ ꯏꯟꯇꯔꯦꯁ ꯄꯤꯕ ꯃꯁꯛ ꯃꯤꯑꯣꯏ ꯑꯃ ꯂꯩ ꯌꯨꯝ ꯀꯩ ꯁꯥꯒꯦꯅ ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯗꯣꯝꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯗꯣꯝꯒꯤ ꯀ꯭ꯔꯁꯁꯤ ꯌꯨꯝ ꯀꯩ ꯁꯥꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯌꯥꯝꯅ ꯂꯩꯀꯣ ꯍꯥꯏꯕꯗꯤ ꯑꯅꯛꯄꯁꯤꯗ ꯃꯥꯒꯤ ꯄ꯭ꯂꯥꯟ ꯂꯩ ꯃꯥꯅ ꯇꯨꯡꯁꯤꯟꯖꯕ ꯅꯠꯇ꯭ꯔꯒ ꯃꯔꯨꯞ ꯃꯇꯥꯏ ꯌꯥꯎ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯨꯒꯤ ꯐꯪꯉꯒ ꯌꯨꯝꯁꯤ ꯁꯥꯒꯦ ꯍꯥꯏꯕꯒꯤ ꯌꯥꯝ ꯅꯛꯄꯗ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤꯁꯤ ꯑꯗꯣꯝꯗ ꯆꯥꯅꯕꯤꯕ ꯔꯤꯖꯣꯅꯦꯠ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯀꯃꯦꯟꯗ ꯍꯥꯏꯗꯤ ꯁꯣꯏꯗꯅ ꯀꯃꯦꯟ ꯍꯥꯏꯕꯤꯔꯛꯎ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯩꯅ ꯎꯕ ꯐꯪꯉꯤꯀꯣ ꯑꯗꯣꯝꯒꯤ ꯍꯧꯖꯤꯛꯀꯤ ꯄꯥꯏꯜ ꯅꯝꯕꯔ ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯋꯥꯟ ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯀ꯭ꯔꯁ ꯄꯥꯏꯜ ꯅꯝꯕꯔ ꯋꯥꯟ ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯀꯣ ꯄꯥꯏꯜ ꯅꯝꯕꯔ ꯋꯥꯟ ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯗꯣꯝꯒꯤ ꯀ꯭ꯔꯁ ꯑꯗꯣ ꯍꯧꯖꯤꯛ ꯀꯔꯤꯌꯔꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯒ꯭ꯔꯣꯠꯀꯤ ꯈꯟꯕꯒꯤ ꯃꯇꯥꯡ ꯑꯃ ꯑꯣꯏꯔꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯗꯨꯒ ꯄꯥꯁꯀꯤ ꯇ꯭ꯔꯣꯃꯥ ꯈꯔꯗꯤ ꯀꯦꯔꯤ ꯇꯧꯔꯒ ꯆꯠꯂꯤ ꯑꯗꯨꯒ ꯌꯥꯝꯅ ꯑꯊꯨꯕꯤꯗ ꯑꯗꯣꯝꯗ ꯍꯥꯏꯗꯤ ꯄꯥꯎ ꯌꯧꯔꯛꯄ ꯌꯥꯏ ꯐꯣꯡꯗꯣꯛꯄ ꯌꯥꯏ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯦꯛꯁꯟ ꯄꯥꯏꯈꯠꯀꯦ ꯑꯗꯣꯝꯒ ꯀꯝꯃꯨꯅꯤꯀꯦꯠ ꯇꯧꯒꯦ ꯑꯗꯣꯝꯗ ꯐꯥꯎꯒꯦ ꯄꯥꯎ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯋꯥꯈꯜ ꯆꯞ ꯆꯥꯕꯗꯤ ꯂꯩꯀꯣ ꯁꯤꯒꯤ ꯍꯥꯏꯗꯤ ꯃꯔꯛꯇ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯊꯥꯔꯠ ꯄꯔꯁꯟ ꯑꯃꯅ ꯏꯟꯇꯔꯞ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯊꯥꯔꯠ ꯄꯔꯁꯟ ꯑꯃꯅ ꯍꯥꯏꯗꯤ ꯌꯥꯈꯥꯏ ꯊꯤꯡꯒꯥꯏꯕꯒꯤ ꯑꯦꯅꯔꯖꯤꯗꯤ ꯊꯣꯏꯅ ꯎꯗꯦ ꯑꯗꯨꯒ ꯃꯥꯒꯤ ꯑꯦꯅꯔꯖꯤꯁꯤ ꯀꯩꯒꯨꯝꯕ ꯁꯤꯐ ꯇꯧꯗ ꯇꯥꯔꯒꯗꯤ ꯑꯍꯣꯡꯕ ꯂꯥꯛꯇ ꯇꯥꯔꯒꯗꯤ ꯅꯠꯇ꯭ꯔꯒ ꯌꯥꯈꯥꯏ ꯊꯤꯡꯒꯥꯏꯕ ꯃꯔꯛꯁꯤꯗ ꯂꯥꯛꯇ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯑꯊꯨꯕꯤꯗ ꯍꯥꯏꯕꯗꯤ ꯅꯨꯡꯇꯤꯒꯤ ꯊꯦꯡꯅꯕ ꯀꯂꯦꯛꯁ ꯃꯔꯛꯇꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏꯀꯣ ꯑꯗꯣꯝꯒꯤ ꯀ꯭ꯔꯁꯁꯦ ꯑꯗꯨꯝ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯑꯗꯨꯝ ꯑꯗꯣꯝꯅ ꯎꯕ ꯐꯪꯉꯝꯃꯅꯤ ꯌꯥꯝꯅ ꯑꯊꯨꯕꯤꯗ ꯑꯗꯣꯝꯗ ꯐꯣꯡꯗꯣꯔꯛꯄ ꯌꯥꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗ ꯂꯩꯀꯣ ꯄꯥꯏꯜ ꯅꯝꯕꯔ ꯋꯥꯟ ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯄꯥꯏꯜ ꯅꯝꯕꯔ ꯇꯨ ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯃꯨꯛ ꯌꯦꯡꯉꯁꯤꯀꯣ ꯄꯥꯏꯜ ꯅꯝꯕꯔ ꯇꯨ ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯄꯥꯏꯜ ꯅꯝꯕꯔ ꯇꯨ ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯀ꯭ꯔꯁꯀꯤ ꯀꯔꯦꯟ एनर्जी कहीं पाइल नंबर 2 खंडे चिन्हाव सिंगी क्रस की करेंट फीलिंग करीनो यूनिवर्सल गाइड तब पाइल नंबर 2 खंडे चिन्हाव सिंगी क्रस की करेंट एनर्जी करेंट फीलिंग यूनिवर्सल गाइड तब पाइल नंबर 2 खंडे चिन्हाव सिंगी
ꯑꯗꯣꯝꯅ ꯀ꯭ꯔꯁ ꯑꯣꯏꯔꯤꯕꯀꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯕꯨ ꯌꯦꯡꯕꯤꯔꯤꯕ ꯅꯨꯄꯥ ꯑꯣꯏꯔꯒꯅ ꯑꯗꯣꯝꯅ ꯀ꯭ꯔꯁ ꯑꯣꯏꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯣꯏꯔꯒꯅ ꯑꯗꯣꯝꯅ ꯀ꯭ꯔꯁ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯀꯣ ꯃꯥꯁꯦ ꯀꯔꯝꯕ ꯃꯤꯁꯛ ꯃꯤꯑꯣꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯁꯤ ꯃꯁꯥ ꯃꯇꯣꯝꯗ ꯍꯥꯏꯗꯤ ꯀꯔꯤꯒꯨꯝꯕ ꯃꯆꯥ ꯃꯆꯥ ꯑꯃꯒꯤꯗꯃꯛꯁꯨ ꯍꯟꯊꯅ ꯈꯟꯖꯕ ꯀꯔꯤꯒꯨꯝꯕ ꯃꯆꯥ ꯃꯆꯥ ꯑꯃꯒꯤꯗꯃꯛꯇꯁꯨ ꯃꯁꯥ ꯃꯇꯣꯝꯗ ꯍꯥꯏꯕꯗꯤ ꯗꯤꯄ꯭ꯔꯦꯁꯟ ꯂꯩꯕꯒꯤ ꯇꯥꯏꯞꯇ ꯗꯤꯄ꯭ꯔꯦꯁꯟ ꯂꯩꯕꯃꯛꯇꯤ ꯍꯥꯏꯔꯔꯣꯏꯒꯦꯀꯣ ꯃꯁꯥ ꯃꯇꯣꯝꯗ ꯄꯨꯡꯈꯟꯗ ꯈꯟꯖꯟꯖꯕ ꯍꯥꯏꯇꯥꯔꯦ ꯄꯨꯡꯈꯟꯗ ꯈꯟꯖꯤꯟꯖꯕ ꯕ꯭ꯂꯥꯏꯟ ꯐꯣꯜ ꯑꯣꯏꯕ ꯃꯤꯁꯛ ꯃꯤꯑꯣꯏꯗꯣ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯑꯣꯏꯀꯣ ꯍꯥꯏꯗꯤ ꯅꯨꯄꯥ ꯑꯣꯏꯔꯒꯁꯨ ꯅꯨꯄꯤ ꯑꯣꯏꯔꯒꯁꯨ ꯅꯨꯄꯥ ꯑꯣꯏꯔꯒꯁꯨ ꯅꯨꯄꯤ ꯑꯣꯏꯔꯒꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯃꯆꯥ ꯃꯆꯥ ꯀꯩꯁꯨ ꯅꯠꯇꯕ ꯏꯁꯥꯅ ꯏꯔꯥꯏ ꯂꯥꯏꯅ ꯁꯣꯜꯕ ꯇꯧꯕ ꯉꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯤ ꯑꯣꯏꯇꯥꯔꯒꯁꯨ ꯄꯪꯈꯟꯗ ꯈꯟꯖꯜꯂꯒ ꯃꯆꯥꯗꯨꯗꯒꯤ ꯍꯥꯏꯗꯤ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯒꯤ ꯃꯑꯣꯡꯗ ꯇꯧꯕꯗꯣ ꯃꯇꯣꯝ ꯈꯛꯇ ꯑꯩꯁꯦ ꯇ꯭ꯔꯦꯞ ꯇꯧꯔꯦ ꯐꯥꯖꯤꯟ ꯄꯨꯟꯖꯜꯂꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯋꯥꯈꯟꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯣꯏꯀꯣ ꯑꯗꯣꯝꯒꯤ ꯍꯥꯏꯗꯤ ꯑꯗꯣꯝꯅ ꯀ꯭ꯔꯁ ꯑꯣꯏꯖꯔꯤꯕ ꯃꯤꯁꯛ ꯑꯁꯦ ꯑꯗꯨꯒ ꯃꯥꯁꯤ ꯋꯥꯈꯟꯁꯤ ꯀꯩꯅꯣ ꯃꯥꯒꯤ ꯑꯦꯅꯔꯖꯤꯁꯤ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯒ ꯂꯣꯏꯅ ꯅꯛꯅꯕꯗꯐꯥꯎ ꯅꯨꯡꯉꯥꯏꯐꯝ ꯈꯪꯍꯟꯗꯕꯗꯣ ꯀꯩꯅꯣ ꯃꯁꯥꯁꯦ ꯑꯩꯈꯣꯏꯁꯨ ꯏꯁꯨꯛꯇ ꯁꯨꯛꯑꯒ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯂꯣ ꯏꯅꯔꯖꯤꯗ ꯂꯩꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯚꯥꯏꯕ꯭ꯔꯦꯁꯟꯗꯣ ꯑꯗꯨꯒꯤ ꯚꯥꯏബ്ꯁꯇꯨꯁꯨ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯂꯥꯛꯀꯦꯅ ꯇꯧꯕꯒꯤ ꯐꯤꯕꯝꯗ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕꯒꯤ ꯑꯦꯅꯔꯖꯤ ꯈꯤꯇꯪ ꯆꯦꯜꯂꯤꯀꯣ ꯍꯥꯏꯕꯗꯤ ꯅꯨꯄꯥ ꯑꯣꯏꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡꯗ ꯈꯤꯇꯪ ꯃꯆꯥ ꯃꯁꯨꯒꯤ ꯃꯑꯣꯡ ꯌꯥꯝꯅ ꯍꯦꯟꯅ ꯈꯟꯖꯟꯕ ꯑꯗꯨꯃꯥꯏꯅ ꯃꯦꯟꯇꯦꯜꯂꯤ ꯃꯇꯣꯝꯗ ꯏꯁꯇ꯭ꯔꯦꯁ ꯄꯤꯖꯕꯀꯣ ꯃꯇꯣꯝꯗ ꯄꯣꯠ ꯈꯨꯗꯤꯡꯗ ꯍꯥꯏꯗꯤ ꯑꯩꯒꯤꯗꯤ ꯁꯤꯅ ꯂꯣꯏꯔꯦ ꯑꯩꯗꯤ ꯇ꯭ꯔꯦꯞ ꯇꯧꯔꯒ ꯂꯩꯔꯦ ꯁꯤꯗꯩ ꯊꯣꯛꯐꯝ ꯅꯥꯟꯊꯣꯛꯐꯝ ꯀꯩꯝꯇ ꯂꯩꯇꯦ ꯑꯗꯨꯃꯥꯏꯅ ꯄꯥꯡꯈꯟꯗ ꯈꯟꯖꯟꯖꯕ ꯃꯤꯁꯛ ꯃꯤꯑꯣꯏꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦ ꯑꯗꯣꯝꯒꯤ ꯀ꯭ꯔꯁ ꯑꯁꯦ ꯑꯗꯨꯒ ꯃꯇꯣꯝ ꯈꯛꯇ ꯍꯥꯏꯗꯤ ꯑꯩ ꯁꯤꯗꯒꯤ ꯊꯣꯔꯛꯅꯕꯒꯤ ꯁꯣꯂꯨꯁꯟ ꯊꯤꯒꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯣꯏꯗꯕꯗꯣ ꯑꯩꯗꯤ ꯂꯣꯏꯔꯕꯅꯤ ꯑꯩ ꯁꯤꯗ ꯄꯨꯔꯥ ꯂꯣꯏꯔꯦ ꯍꯥꯏꯔꯒ ꯑꯗꯨꯗ ꯂꯨꯞꯁꯜꯂꯒ ꯑꯗꯨꯝ ꯇꯧꯔꯒ ꯍꯥꯏꯕꯗꯤ ꯂꯩꯗꯅꯀꯣ ꯍꯥꯏꯗꯤ ꯃꯤ ꯑꯃ ꯑꯩ ꯁꯤꯗꯩ ꯀꯃꯥꯏꯅ ꯇꯧꯔꯒ ꯊꯣꯛꯀꯗꯒꯦ ꯈꯣꯠꯀꯗꯒꯦ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯉꯝꯗꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯗꯤ ꯑꯗꯣꯝꯅ ꯀ꯭ꯔꯁ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯁꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗꯨꯗ ꯏꯃꯣꯁꯅꯦꯜꯂꯤ ꯃꯥꯁꯤ ꯁꯦꯇꯤꯁꯐꯥꯏ ꯏꯑꯣꯏ ꯑꯣꯏꯗꯕꯗꯣ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯃꯗꯣ ꯑꯗꯨꯗ ꯁꯦꯇꯤꯁꯐꯥꯏ ꯏꯑꯣꯏ ꯑꯣꯏꯗꯕꯗꯣ ꯑꯩ ꯁꯤꯗꯩ ꯂꯥꯞꯅ ꯆꯠꯊꯣꯛꯈ꯭ꯔꯒꯦ ꯅꯠꯇ꯭ꯔꯒ ꯍꯥꯏꯕꯗꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯗꯨꯗꯒꯤ ꯀꯤꯕꯩ ꯆꯦꯟꯅꯤꯡꯉꯤꯔꯥ ꯀꯩꯅꯣ ꯈꯪꯗꯦꯀꯣ ꯃꯥꯒꯤ ꯑꯦꯅꯔꯖꯤꯁꯦ ꯀꯤꯕꯒꯤ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯈ꯭ꯔꯒꯦ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤ ꯑꯦꯅꯔꯖꯤ ꯑꯃꯗ ꯂꯩꯀꯣ ꯍꯥꯏꯕꯗꯤ ꯒ꯭ꯔꯦꯠꯐꯨꯜ ꯑꯣꯏꯗꯦ ꯃꯥ ꯃꯁꯥꯗ ꯍꯥꯏꯗꯤ ꯐꯪꯉꯛꯏꯕ ꯂꯥꯛꯏꯕ ꯃꯥꯒꯤ ꯂꯩꯔꯤꯕꯁꯤꯡꯗꯣ ꯑꯗꯨꯏꯗꯨꯗ ꯃꯥꯁꯦ ꯏꯄꯦꯟ ꯄꯦꯟꯖꯗꯕꯗꯣ ꯂꯩꯔꯤꯕꯁꯤꯡꯁꯤ ꯏꯄꯦꯟ ꯄꯦꯟꯖꯗꯕ ꯑꯩ ꯁꯤꯗꯩ ꯆꯠꯊꯣꯛꯈ꯭ꯔꯒꯗꯤ ꯑꯩꯉꯣꯟꯗ ꯄꯤꯁ ꯐꯪꯉꯅꯤ ꯑꯩꯉꯣꯟꯗ ꯁꯥꯟꯇꯤ ꯐꯪꯉꯅꯤ ꯍꯥꯏꯔꯒ ꯃꯇꯣꯝꯇ ꯄꯪꯈꯟꯗ ꯈꯟꯖꯟꯕ ꯍꯥꯏꯇꯥꯔꯦ ꯐꯦꯃꯤꯂꯤꯒꯤ ꯃꯦꯇꯔ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯂꯞ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗ ꯑꯣꯏꯕ ꯌꯥꯏꯀꯣ ꯃꯆꯥ ꯃꯁꯨꯗ ꯃꯊꯟꯇ ꯄꯪꯈꯟ ꯈꯟꯖꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯀꯣ ꯍꯥꯏꯗꯤ ꯑꯗꯣꯝꯅ ꯀ꯭ꯔꯁ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯁꯦ ꯑꯗꯣꯝꯒꯤ ꯋꯥꯈꯜ ꯃꯥ ꯈꯟꯗꯕꯗꯤ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯀꯔꯦꯟ ꯏꯅꯔꯖꯤꯁꯤꯗ ꯎꯠꯂꯤꯁꯦ ꯃꯥꯁꯤ ꯍꯥꯏꯗꯤ ꯀꯔꯤꯌꯔꯒꯤ ꯃꯇꯥꯡ ꯅꯠꯇ꯭ꯔꯒ ꯁꯦꯟ ꯊꯨꯝꯒꯤ ꯃꯇꯥꯡꯗꯗꯤ ꯌꯥꯝ ꯈꯜꯂꯤꯀꯣ ꯍꯥꯏꯗꯤ ꯄꯨꯟꯁꯤꯁꯤ ꯄꯩꯁꯥꯁꯦ ꯌꯥꯎꯗ꯭ꯔꯗꯤ ꯍꯤꯡꯕ ꯉꯝꯗꯦ ꯈꯣꯠꯇꯦ ꯑꯗꯨꯃꯥꯏꯅ ꯄꯩꯁꯥꯒꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯑꯗꯨꯒꯤꯗꯃꯛꯁꯨ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯆꯥ ꯏꯁꯨ ꯍꯥꯏꯗꯤ ꯃꯄꯥ ꯃꯄꯨꯅꯁꯨ ꯑꯗꯨꯝ ꯈꯔ ꯊꯝꯕꯤꯔꯝꯕꯁꯨ ꯌꯥꯎꯏꯀꯣ ꯄꯥꯏꯜ ꯅꯝꯕꯔ 2 ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯣꯌꯦꯜ ꯑꯣꯏꯗꯕ ꯃꯤꯁꯛ ꯑꯃꯗꯤ ꯑꯣꯏꯗꯦ ꯃꯍꯥꯛꯁꯦ ꯂꯣꯌꯦꯜ ꯑꯃꯗꯤ ꯑꯣꯏ ꯑꯗꯨꯕꯨ ꯍꯥꯏꯕꯗꯤ ꯁꯦꯟ ꯊꯨꯝ ꯀꯩꯀꯥꯒꯤ ꯃꯇꯥꯡꯗꯁꯨ ꯃꯥꯁꯤ ꯌꯥꯝꯅ ꯈꯟꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯃ ꯑꯣꯏ ꯍꯥꯏꯕꯗꯤ ꯑꯩ ꯍꯥꯏꯗꯤ ꯃꯇꯤꯛ ꯆꯥꯅ ꯄꯨꯟꯁꯤꯁꯦ ꯍꯤꯡꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯨꯒꯤꯗꯃꯛ ꯂꯩꯒꯗꯕꯅꯤ ꯀꯩꯒꯨꯝꯕ ꯑꯩꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯍꯥꯏꯗꯤ ꯌꯨꯝ ꯀꯩ ꯄꯥꯟ ꯇꯥꯔꯒꯁꯨꯀꯣ ꯑꯗꯨꯒꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯐꯖꯅ ꯑꯩꯁꯦ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯁꯦꯟ ꯊꯨꯝ ꯀꯩꯀꯥ ꯑꯩ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯥꯟꯕ ꯉꯝꯕ ꯅꯠꯇ꯭ꯔꯒ ꯄꯥꯏꯕ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯂꯩꯀꯣ ꯑꯗꯣꯝꯒꯤ ꯃꯇꯥꯡꯗ ꯃꯥꯅ ꯈꯟꯗꯕꯗꯤ ꯅꯠꯇꯦ ꯑꯗꯣꯝꯒꯤ ꯃꯇꯥꯡꯗ ꯑꯗꯣꯝꯅ ꯍꯥꯏꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯃꯐꯝꯗ ꯊꯦꯡꯅꯕ ꯃꯤ ꯑꯣꯏ ꯇꯥꯔꯒꯅ ꯍꯥꯏꯕꯗꯤ ꯃꯥꯁꯤ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗꯗꯤ ꯑꯗꯨꯝ ꯎꯕ ꯃꯇꯝꯗꯗꯤ ꯑꯗꯣꯝꯒꯤ ꯋꯥꯈꯜꯁꯨ ꯑꯗꯨꯝ ꯈꯜꯂꯤꯀꯣ ꯑꯗꯣꯝꯒꯤ ꯋꯥꯈꯜꯁꯨ ꯑꯗꯨꯝ ꯈꯜꯂꯤ ꯇꯧꯕꯇꯕꯨ ꯃꯥꯁꯦ ꯇ꯭ꯔꯦꯞ ꯇꯧꯔꯒ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯦꯀꯣ ꯃꯑꯣꯡꯗ ꯂꯩꯕꯅꯤꯅ ꯃꯥꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯋꯥꯈꯜꯁꯤꯗ ꯍꯥꯏꯗꯤ ꯏꯊꯥ ꯊꯥꯖꯤꯟꯕ ꯉꯝꯗꯕꯗꯣ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯋꯥꯈꯜꯁꯤꯗ ꯏꯊꯥ ꯊꯥꯖꯤꯟꯕ ꯉꯝꯗꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯃ ꯂꯩꯔꯤꯕꯀꯣ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯁꯤꯗꯒꯤ ꯃꯥꯁꯤ ꯍꯦꯛꯊꯣꯔꯛꯄ ꯉꯝꯃꯕ ꯍꯥꯏꯕꯗꯤ ꯃꯥꯁꯤ ꯕ꯭ꯂꯥꯏꯟ ꯐꯣꯜ ꯃꯇꯣꯝꯗ ꯎꯖꯔꯔꯣꯏ ꯇꯧꯖꯔꯔꯣꯏ ꯈꯪꯖꯔꯔꯣꯏ ꯍꯥꯏꯅꯦꯕꯀꯣ ꯀꯩꯁꯨ ꯇ꯭ꯔꯦꯞ ꯇꯧꯕ ꯅꯠꯇꯦ ꯌꯥꯝꯅ ꯂꯥꯏꯕ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯑꯔꯨꯕ ꯅꯠꯇ꯭ꯔꯒ ꯌꯥꯝꯅ ꯃꯊꯥ ꯁꯥꯕ ꯑꯗꯨꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃꯗ ꯂꯩꯕ ꯅꯠꯇꯦ ꯃꯥꯅ ꯌꯥꯝꯅ ꯃꯆꯥ ꯃꯆꯥꯗꯁꯨ ꯄꯨꯡꯈꯟꯗ ꯈꯟꯖꯟꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕꯩꯅꯦ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯁꯤꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟ ꯃꯆꯥꯁꯦ ꯁꯤꯗꯒꯤ ꯔꯤꯂꯤꯁ ꯇꯧꯕ ꯉꯝꯃꯕꯀꯣ ꯔꯤꯂꯤꯁ ꯍꯥꯏꯗꯤ
meditation tawbiba yai ko adumna meditation tawbiba yai aduga haidi nutigi adamaina tawraga tamna haidi isana motivate tawgadaba ko adugumba mayam ama tabiba yai aduga haibadi sidagi thoraknabado adamaina hotnabiba yai ko adamaina tamna thorak taragadi haidi adomgi wakanju mana hojik haidi kidang khalli basidagi hena lusanna haidi mari si makha chathanabagi wakan adamaina haidi la anbasu ngamgani bako la anbasu ngamgani kaigino haibadi laksu lakani hojik मागी हजिक पल्लगा लेरिबा हजिकि इसासे ट्रेप तौरगा लेयेदा खल्लिबगी पोसके सिसिंगना पुला पोट खुदिंग मखा चथानबा ngamdabado tumaina tawbaina adom uba matamdadi ma haidi adum khalliko adom gedamte kano ai je haidi ai wa pausibu monde yawrasira natraga magi di hek hairapa yaw taragadi haidi family haidi makha chathabagi haibadi ngahaktangi khadang madaki adugumba hairapa amadi oiroibako ngahak kaino serious taba misak mioi amasu oibanina ngahaktangi hai sanabai sumai to haibado oiroibako haibadi family bong khangna hallaga adumai tawaga makha tana marisi chathaje haibado adugumbagi mawongda bong hairapa adumaina oigani bako magi hauji hojik leiriba karen energy se sina paltu khanba ichil naw singini paltu khanba ichil naw singi hauji hojik magi leiriba karen energy sigi matungina de haidi adongi side tagi yamna ka hena taksan banatraga approach tawnabagi hotnabada thoina kanaba phangoi ko kaigino haibada magi hojik mangonda carry tawriba haibadi maji stuck tawraga leiriba situation je sidai thorako oi taragadi haidi adomna ingit kaika tawda taragaso manu sungsoi soidana adomda pau phaurakpa adagi magi relationship makha tanabagi damakta I pau hairakpa adumaina tawbagi haidi mawongsi lakani bako pile number 2 khanbe chil naw singi aigi video sing asina adomda gentle guide macha amamam pi khanbi taragadi aigi channel sipu subscribe tawba kaubiganu notification bell icon da number kaubiganu aigi video anauba hapkalakpa khuding adomda yawnabagi damakta aduga financially stuck tawraga leiraba relationship ta tawbam khangdana leiraba soul mayam aduga health ki issue mayam ama leiba natraga kari issue lakadage aduga adudagi koknaba kari remedies darka tage khangba soul mayam ama leiriko adagi career da stuck tawraga leiraba karamba career tawragadi engonda kana be hena phangani haiba adugumba khangba ichil naw sing soul mayam da igi video sibu share tawba kaubiganu aduga isamaki oiba def reading gi damakta akuppa khangibagi damakta isagi energy du aigi card sida aigi tarot deck sida hapaga adongi exact hauji hauji kari situation lai financially gi matangda oiba yai health issue gi matangda oiba yai natraga love relationship gi matangda oiba yai natraga career gi matangda oiba su yai hauji hauji kari action pakhat taragadi adongi pallaga leiba blockage mayamdo hangdoga koaga adumda yamna successful oiba punsi ama yamna mara chepa punsi ama oinabagidamagta nausina personal reading gidamagta description da pijariba aigi phone number da contact tawbirau aduga aina angamba mateng pangjaki si hairaga ngasigidi kainarsi stay positive keep shining